ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯖꯕ ꯏꯆꯦꯒꯤꯁꯨ ꯂꯨꯍꯣꯡ ꯄꯟꯊꯥ ꯅꯛꯁꯤꯜꯂꯛꯄꯒ ꯋꯥꯔꯤꯁꯨ ꯆꯥꯡ ꯅꯥꯏꯅ ꯁꯟꯗꯣꯛꯆꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯅꯥꯎ ꯑꯃꯅ ꯍꯥꯞꯄꯤꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯈꯦꯂꯦꯝꯕ ꯀꯧꯖꯩ꯫ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤꯅ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯏ꯫ ꯃꯐꯝꯁꯤ ꯃꯇꯝ ꯑꯗꯨꯗ ꯏꯪꯈꯣꯜ ꯁꯝꯕꯟꯒꯁꯤ ꯋꯥꯔꯛ ꯃꯣꯡꯁꯣꯡꯅ ꯅꯝꯅ ꯑꯣꯏꯅ ꯇꯥꯔꯒ ꯄꯨꯡꯁꯣꯡ ꯍꯦꯛ ꯁꯣꯡꯉꯝꯃꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯏꯪꯈꯣꯜ ꯍꯣꯡꯗꯣꯛꯅꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯕꯕꯥ ꯈꯛ ꯂꯩꯍꯧꯈꯤ꯫ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯕꯗꯤ ꯃꯤ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯤꯕ ꯃꯍꯥꯛꯇꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯦ꯫ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯐꯕ マꯂꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯉꯥꯡ ꯁꯛꯄ ꯌꯥꯝꯅ ꯍꯩ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯃꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯗꯨꯗꯤ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯉꯥꯛꯇꯅꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯑꯍꯜ ꯑꯗꯨ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯀꯨꯊꯤ ꯌꯦꯡꯕ ꯑꯍꯟꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯐꯠꯇꯕꯗ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯅꯨꯄꯤꯅꯤ꯫ ꯏꯃꯥꯁꯨ ꯊꯥꯕꯨꯝ ꯇꯔꯦꯠ ꯅꯥꯎꯄꯨꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯟ ꯅꯨꯄꯤꯗꯨ ꯎꯅꯔꯝꯗꯥꯏ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯦ ꯃꯃꯪ ꯃꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯃꯥꯒꯤ ꯃꯃꯪꯗ ꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯏꯃꯥꯕꯨ ꯃꯃꯪꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯃꯇꯧ ꯀꯌꯥꯗꯨꯗ ꯀꯤꯕꯗꯒꯤ ꯏꯃꯥꯁꯨ ꯑꯍꯤꯡ ꯀꯌꯥꯅꯤ ꯇꯨꯝꯁꯤꯠ ꯐꯥꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯤꯕꯁꯤ꯫ ꯕꯕꯥꯁꯨ ꯏꯃꯥꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯁꯜꯂꯛꯇ꯭ꯔꯤꯕꯗꯨ ꯈꯪꯗꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯏꯃꯥꯗꯁꯨ ꯕꯕꯥꯅ ꯀꯩꯗꯧꯔꯒꯦ ꯉꯁꯤꯁꯨ ꯃꯪꯗ ꯀꯔꯤ ꯑꯃꯨꯛ ꯎꯔꯒꯦ? ꯅꯁꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤꯕꯗꯤ? ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯒ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯐꯔꯝꯃꯣꯏ꯫ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯑꯍꯤꯡꯗ ꯅꯪꯅ ꯑꯃꯨꯛ ꯅꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯤꯕꯗꯤ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯏꯃꯥꯅ ꯇꯞꯅ ꯏꯪꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯑꯍꯤꯡ ꯇꯨꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯑꯍꯤꯡ ꯇꯨꯝꯗꯕꯅ ꯐꯔꯦ꯫ ꯃꯪꯍꯩꯗꯕ ꯎꯍꯩꯗꯕ ꯀꯤꯕꯒꯤ ꯃꯁꯛ ꯉꯥꯛꯇ ꯑꯣꯏꯔꯕ ꯃꯪ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯎꯔꯛꯂꯤꯕꯁꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨ ꯏꯆꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯦꯛ ꯆꯪꯁꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯔꯛꯄꯗꯅ ꯑꯀꯤꯕ ꯁꯛꯐꯝ꯫ ꯏꯃꯨꯡꯁꯦ ꯂꯥꯏꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯅꯤꯡꯉꯤ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯅ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯍꯤꯡꯁꯦ ꯑꯃꯨꯛ ꯍꯦꯛꯇ ꯐꯨꯛ ꯍꯧꯒꯠꯂꯤꯕꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ, ꯀꯅꯥꯒ ꯇꯥꯟꯅꯒꯅꯤ? ꯕꯕꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯏꯃꯥꯅ ꯑꯃꯨꯛ ꯐꯔꯦꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯥꯟꯅꯔꯁꯤ꯫ ꯅꯪꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯕꯕꯥꯅ ꯁꯨꯃꯥꯡꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯏꯃꯥꯅ ꯀꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯉꯛꯂꯤ꯫ ꯕꯕꯥꯅꯁꯨ ꯀꯅꯥꯅꯣ ꯆꯪꯉꯛꯏꯕꯁꯦ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯍꯜ ꯍꯅꯨꯕꯤ ꯂꯥꯏ ꯁꯥꯟꯅꯕꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯕꯕꯥꯗꯤ ꯃꯁꯥꯗ ꯑꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯆꯤꯟꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯃꯨꯔꯨꯡ ꯁꯣꯜꯂꯤ꯫ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯪꯉꯛꯂꯤꯕꯗꯣ ꯑꯍꯜ ꯑꯗꯨꯅꯤ ꯈꯪꯉꯛꯄꯗꯒꯤ ꯏꯅꯦ ꯆꯪꯉꯣ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯏꯕꯣꯆꯧ ꯊꯕꯛ ꯆꯠꯊꯣꯛꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯕꯕꯥꯔꯣꯝꯗ ꯍꯥꯟꯅ ꯑꯣꯜꯂꯒ ꯕꯕꯥꯗ ꯋꯥꯍꯪ ꯑꯗꯨ ꯍꯪꯉꯛꯏ꯫ ꯑꯗꯨꯗ ꯕꯕꯥꯁꯨ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯆꯠꯀꯅꯤ ꯈꯔ ꯉꯜꯂꯤ, ꯀꯔꯤ ꯂꯩꯔꯒꯦ ꯏꯅꯦ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯂꯩꯇꯦꯗ꯫ ꯊꯣꯏꯕꯤꯁꯦ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏ ꯊꯥ ꯁꯨꯖꯜꯂꯛꯄꯁꯤꯗ ꯀꯔꯤꯅꯣꯃꯇ ꯄꯤꯖꯅꯤꯡꯉꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯋꯥꯊꯕꯤꯁꯤ ꯎꯊꯛꯇ ꯃꯨꯟꯕꯅꯤ꯫ ꯍꯩꯖꯤꯡ ꯐꯥꯔꯒ ꯏꯅꯦꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯑꯗꯨ ꯏꯅꯦꯅ ꯉꯁꯥꯏ ꯃꯁꯤ ꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯑꯣꯏꯅ ꯄꯤꯖꯔꯨꯔꯒꯦ ꯅꯤꯡꯗꯨꯅ ꯍꯦꯛꯇꯨꯅ ꯍꯦꯛꯇ ꯄꯨꯔꯛꯑꯕꯅꯤ꯫ ꯇꯧꯖꯔꯣ ꯅꯪꯒꯤ ꯊꯕꯛꯇꯣ, ꯑꯩ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨ ꯏꯪꯈꯣꯜꯅꯨꯡꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯂꯩꯗꯨꯅ ꯃꯃꯤꯠꯇꯨꯅ ꯌꯦꯡꯉꯝꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯜꯂꯛꯂꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯈꯦꯂꯦꯝꯕ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯅꯃꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯤꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯑꯕꯣꯛ ꯈꯨꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯅꯦ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ, ꯃꯥꯃꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯈꯣꯏ ꯃꯥꯃꯒꯤꯕꯨ ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯗꯨ ꯅꯪꯗꯤ ꯀꯨꯏꯁꯤꯜꯂꯛꯑꯝꯃꯔꯣꯏ, ꯑꯗꯨꯅ ꯅꯁꯥꯗꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯊꯕꯛ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯁꯨ ꯅꯣꯝꯃꯨꯔꯅꯨ꯫ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯅꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯏꯅꯦ ꯑꯩꯗꯤ ꯊꯕꯛꯄꯨ ꯀꯌꯥ ꯁꯨ ꯅꯣꯝꯗ꯭ꯔꯦ, ꯑꯅꯝꯕꯅ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯕꯅꯤ꯫ ꯑꯗꯨ ꯏꯕꯨꯡꯉꯣ ꯆꯠꯂꯣ, ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯥꯏꯐꯥꯎ ꯕꯕꯥ ꯊꯤꯜꯍꯜꯂꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫
Maduda aina yarani ima baba thindragasu ai adum chasage imanabaga hongnaraga khummi. Babana muk yaroina tumda satpa lawai thinge haidena kanna laurakhi. Maragaduda hujiki ahal aduna muk khelemba baba thilelu adu ai so muk salage. Awathabi amunbasina khoi pijaningdana thinbirakpani. Thoibi ai chalage khara leiraga muk lakke khumai. Maduda imana muk karinone ine phamdabada ngairi. Salage hairi ronga haktang phamko. Salolake wari tawkisi hairammi. Ahal aduna muk yare yare karigi sano. Aide ayukta kaya sagande. Saga thaningde cho yumda thabak khara lehori. Ngak leragadi nakoi mamagi manakta kuthi yengba mi mayam amasu laani aduna ai salage. Adu nangsu matamsu kuisalaktrabanina nasadu. Seksana leiro ai sale hairamduna. Ahal adu su amuk satki. Babana su aibu iskun phok thinbirammi. Aduga babana yumda halakpada imana babada sumna hairammi. Inena puramba awathabisi ai khoglakki. Masi ai yamna saningi hairammi. Maduda babana ngaiko madu sarukhinu. Asongi ahal ani se aidi makoi se kaya mathamoi sengna ude. Matamdudagi su hongna koigi ahal amansingna su makoi se yamna yaramde. Aduna moina pirakpa posai haira amata saningde. Awathabido nangna saningagana horen ai kethendagi leibirakki. Lupa tara ama kullama mangai. Aduga wafa amana mina saw haidena pirakpa pota akoina thoidoi hendokna saningba pokpasi masisu phatte hainai. Ado awathabidudi saruranu ai horen leibirakke hairammi. Imasu babana adumna hairakpaduda kaya makha tana babada wa khumamde. Hoi adudi sararoi khummi. Sumna numito imana saninge haidana babana awathabidu thabak halakpada kaithendagi leibiraktuna imabu pijabirammi. Asumdana imadi mamang mahada phataba angangi thawai mirel amana matam pumbada kihan khanganduna ta leikhi. Matau kaya duda babana masidi maiba ma kauraga tanadaba yadre haidana maiba ma babana puraktuna imabu yenghanba matamda maiba duna sumna khumai. Olakadoriba angang se taibang mangphaunarabadi araiba angangdi oiroi. Phaba phataba haibadudi khangdre. Aduwa angang se hiram mamada maming satlu haiba lei. Aduwa angang se polakpada thawai panba jiba panba amasu angang asigi thawai na laugani. Madu mi oiba yai sayen oiba yai. Onthongna mahu mayai kandori angang si. Aduwa amaromda angang si thasu danasu polakadaba mali. Maduna kanaguma karana angang si mahan tahanba silakpada yauribani. Angang sige mamagi mamangda angang ki thawai ama ui hairibadu mina phataba thajalakpagini. Madumaina ubasi yamna phatkande. Polakadoriba angang asida amanga tathohalli. Aduna nakoiromda nungtigi olaga yengtuna leiba nakoi yengsanba lai sanaba kanagumi kharasu yamna nangna saida leitabasu natte. Phare ado ngasi aina laingai sida laitin khoiramba yaba khoiram thoorasi. Sidagide so kaya sangadaba mandre. Nakoi aina hairakpadu ningsingge haibra natraga karinomada isange haibra tauro. Nakoigi lai khoiramgadaba se yami numit tadringai sat khoiram thongnaba tausi haidana maibaduna babada hairammi. Ima babasu maibaduna hairiba wapum kharaduda masa masada khara pakhatnarammi. Adubu maibaduna lai khoiram thoktaba yadre hairabanina babana lai khoiram thokpada sangadaba polam singadu maibaduna hayanduna question sienduna polam kayadu langammi. Aduga numitarakpada maibaduna aroiboina lai amaga khoiramingai. Imagi mabukse lengba thinba haurakhi. Madude imasu khangbada yamna warammi. Babana su maibaduna hairubada maibaduna karisu tauroi akanba laini. Aina khoiramisi maduda mangunda khara seiteng phangapani. Loigadore magi manakta leibiruso ayo somda loisalaage haidana lai khoiramagi thauram adu maibaduna uchinna sin loisanbirammi. Aduga maibadusu lai khoiramba loiraga dum satkhare. Ngayaki matung imasu masadu mamangkaida waramba kayadu kangyang yange masa yamna nungaire hairakhi. Numitugi numidangduda akoina sak charamdai matamduda awang thangbada leba yung thangnaba ahal aniduna tharakpa malik khujuleka manam se khoige sakum maduda wang manam masi selakhi. Maduda babana kanano hujik numidang sida khujuleka mamuk thari sina akoige lai khurum khibada ngairi kanagi amuk lai khurumisano hairammi. Maduda imana awangi maamaga inegana sum isam samna ngasai akoina maiba taurga lai khurum khibaduda umdokjarakpa oirini ka hena su phataba khanbiganu. Ngaside ahingse tumba yagadaba mali chak toga nungaina tumthoge hairammi. Matau sumna numitu imasu chak toga phamungda tumba dum sangkhre. Ahingda su imana amomuk pupuk haugatpadu karisu tauraktre. Nungalaga yahaurakpada su imadu masa nungaina yamna nungaina yangna haugalammi.
Babanasu ahingda nangna kari-karino yamna ui haikibadu. Ngarang ahingdi mangda uribo hangami. Imana muk udre karisu ngarang ahingdi nungayba mangdum mangi. Isanupasiga akoy hum mapum amada. Yamna haraw nga koy badum salami kumay. Babana mo adudi yamna nungayba mangnine. Ado nang mupolak kaduriba isase namang nahadaga. Angang nupa ni nupi ni kaya na kudam sangyenga. Tamambaga mata yawdabaro. Ay di angang nupi uheningi. Matagta mayamba masulay rabani na nupi na hinapami hayrami. Imana mo ay sukhalibani nupi wairagadi pakrani da haydana. Paduga nang nahaybagum ay gimanghada di angang nupa ni nupi ni haydana. Karimata maghek ude. Kangre iswana tambiramba mahekta lejzaramani. Nupa waire pare nupi waire pare. Ay gidi iyada yay hayrami. Masigi matung numit karani layragadi. Imagi mamangda hana uramba angang masado. Amuk uba hauraki. Aduga numitugi ahing adudadi ima sumabuklengi haydana. Babana ahing aduda kwetien selami. Nungalam day po ima si masado karino matawragpadagi. Babana ima si hospital na purami. Doktor na suangang si tasuda na pukpatari. Mama si sumasayam na sondakre. Ahingda na ko'y napuklam batara badi karasupagadabani. Paredo iswar kweramu. Operasyon gida mga ko'y manungda pusalagi haydana manungda pusan ki. Babaso imagi masimanaw singamadi babagi masimanaw. Kaka babasa hoy makoy mayam su pau sialami. Madudagi makoy mayam su hospital na laami. Aduga ina yung nakakagi nupi indom sa amaga ay gayum sangboy na laymin narami. Indom sana su hospital na sak telu na bahay na mayam sana basak ka na tongli. Ay so angang ngoy riba nina sana ba dumtoy. Kung na indom sana sak tong buluwi raga ay kaurugi hay na mapanda tuwarak pada. Yung tang nabagi ahal hanubi lay sana bidu. Ako'y gisumang da lepagalayram hay. Maduda inom sa sunghek masada, pungak hek ngaki, inom sa ubada haladuna so, ibe manang ay masakang ibuhangay. Maduda inom sana ine kadaw bagi kangoy tuino, lao kakalo ine lakpadi kiyam kuirage. Ay di yung dalahawre makwayatay di hospital da loy na sana kare hayrami, ahaladuna amuk lakpa kuitrida. Makwayagi pao di kay tagi angang dubo hawzik pao po, unadri bazara hayda na ahalado, masada yam na langtak na ba mapuami. Maduda indom sana suwamo sumna kummi. Aduda iso pao tadri ini. Kwaren ko na mo'y lagak hanggat ba mangayri. Asum na wari sana ni nga iso sana ba halagto na yung nasangami. Ay sanga paduda indom sana sakla mo bu tibiragi hangay. Maduda iso lamay saragi kummi. Maduda indom sana haladuda ini. Angang gisanga mata tibiru kige maso sakla mo mani. Pungso tinge do ini nang hak pambiram mo. Ayo muktor kaya haramaga indom sagay ga. Sakumda muksang minarei. Ay chak pizara magayendom sana ahaladuga mukwari sana ge haydana. Mapana thorpada ahalado ako'y yung gilayning tausana mahilay ba. Kaadom na gisalaw na thorei hay. Matamado da indom sa sumasada pungakek ngaki. Sing namanda na indom sana so ine karay da sang biruy no hangami. Ahalado na mukhera yung sa sangag tabag kuire haydana sumsangam bani. Yung gumani yung tanga na layrasibon na trane hayday. Matawado na indom sa suwaki akumde. Hoy mapadoy na pamura si hayrami. Asum na imaso operasyon gida magpusan kibado. Pung masing yam sa laki. Maduda mapanda lehuri ba mayam do pakat na rami. Babaso yam na pakat sa rami. Kung nausin na sin doktor na operasyon luwayre. Ado lebok pa ba di mamadi kariso tahogdre. Angang di kan bang amhogdre. Kuire angang do mamagi pung nung dalay kidaba na ko'y na doktor amaga. Karatoy na tana ramaga di hana sukhanga daba ni hayraki. Babaso pa do taba da tamoy kay rami. Adubo wakanda di kahina di amukhan sa ludre. Imadi kariso tahogdre hayrak paduda. Mayam na su bababu temzalami. Laibang na ni mamadi kariso tahogdra bani na yam na para bani. Kung na mong makataba yakini. Andaki sidi isorgi tamkre hayda na babada temzan birami. Imaso gyala po panagkuy na baba na pawado tamtuomde. Kung na imada su pawado tam na tamami. Maduda imaso yam na kapami. Matosum na yung damayam po na halagdo na. Karitaw sige do tanarami. Tawdo si tokraba matung tama mukpara pagi mata masayda. Ako'y gimong da wayhek terang baga pokta ngayba angang masamagi. Kunggun mamisi mapamarang kang daba mamiyama. Yekta tar ka layrami. Kakagi nupi ako'y indom sa sumata maduda ako'y giyumda. Imagi mating pangbagi way na sumlayli. Masi ako'y indom sana hanat heng narapani. Indom sagi wakanda sumawon-mawon kalami. Karino tawri ba mong matawsibo. Ay na wayhek terang baga apik pa angang masamagi. Kunggun mami mahikta taram misibo. Ako'y kilem bagi kunggun mami sumandi.
Magi oiragadi khunggun mamisi kharadasu chawgadabani. Asaida maung naha angang apikpa chenbasu leiba natte. Yum asida changambasу leite. Masibu matau karamnano haidani indomchasu. Karino khangdaba ama masada singnarami. Wafam asi indomchana imadasu matang chabada. Phongdokke khana ngairagasu leirami. Adubu nongmadi babana magi kada khunggun mamido taramba thengnarakhi. Madudagi babana indomchada magi kada kanagi angang changamge hangammi. Indomchanasu itay kari tauragi angang di sangamuida hairammi. Babana mo angang sangamdragana aigi phamangda angang apikpa magi. Khunggun mami mayak sengna tarami sina kamaina no. Thangna na tarambasu nate lapna nani tarami si. Kaino taurisibo gyan menga mata taraktre hairammi. Babagi wafam aduda indomchana mo sumna khummi. Itay masigi tawdokse aidi ngasi ngarangdagi imung asida aidi thengnarakpa kuirabani. Aina mapanda wai hek tairambaga ngahaki matung ikan kanadana khunggun mamisi taramba hekta thengnai. Aidi wafam ase khara tamna itaygi chegada tamge ngairibani. Aisu angakpa mo oire imung asida tawribasi. Isedasu wafam ase aina tamningba kuirabani. Ado hojikti isegi wakansu khara nungaiba oidri. Khara leiraga tamge ngairibani ado itay sibo kari oiribasano hangammi. Babana mo khangdene aisu ngaiko nongnini mukta yengkisi. Karino haibado aduga koi puna kari tawsigedo amuk tanarase hairammi. Numitudagi hauna imung asida angang masa amagi khunggun mamisi imung sinthungna mami ama taba sumhaurakhi. Aduga ahingdana maning mayada apikpa angang amana amurak anirak hek kapamaga sapsap hek lepkhiba khunjen amasu taba haurakhi. Imagi mamangdana angang masa amana imabu mapana thoro haidana imabu tatana kauthorakhi. Hojikti wafam pumbase imung manung loina khangnarakhi. Imasu wafam ase khangakpadagi babada lai amukta khuram thoknaba tawksi. Sumaina sum kuina leitharabadi afaba oiroi hairammi. Maduda babana su hoid aisu khallibani khummi. Aduba numitudi akiba mong mataw amada indomchana wai tairingai angang apikpa amagi khunggun mamisi sum mami oina nelaga imagi karomda sum changkhibaduna imagi phamung mamangda khunggun mamidu swailongna mangkhi. Mataw aduda imagi indomchaga sumasada akiba ama poamme. Baba halakpadasu warido tamammi. Babana su sumna khumai. Maibado tanarubane ado madi ngasi nongnini sangkhiroi hairei. Nate masibu mina tawri zara natraga karibu oiribasano hairammi. Ahing adudasu mapandagi imagi phamung mapada apikpa angang amana kapakpagi makhon tarakpadagi babana mapanda thoga yenguba matamda mami oina angang amagi mitamda yunggi phaklangda mami tarammi. Madudagi babasu kirakpadagi yum manungda sensalammi. Masigi matung maibadu babana muksalaga kauruduna yum asida oiribasi yenghalubada maibaduna ona ingna tamna sumna khumai. Laikhidaba angang adugi thawaidunani hojik imung asida koichat koichen sanaduna leiribasi masi phattaba thabakni. Kanagumba amana angang adugi thawaidu yum asidagi sakhidanaba laining thosana mahi kada phattaba kariguma khara thamjanbiramle. Sumaina sum tawrabadi nakhoidasu phattaba walaktoribani. Madu thoraknaba mi amana imung asida silamle. Pare angang asigi thawai mise tanthokhrage. Andak lai khurambasida mapaga mamaga nabanina lai khuramakpa loirakpada thawaiduda phajana chatlo haibikho. Pare ai matamdu yauraga hairake haidana maibaduna numidangda lai adu khairam thoami. Babana su imung asida silami se kanananu hangbada maibaduna khumamde. Adubu kone indomchana nongmayum thangnaba hanubi aduna sangambadugi waridu baba imada tamammi. Maibaduna lai khuramkhibadagi amukkana imung asida tamnaramba kayadu hojikti tawrakhidre. Ahal anidusu hojikki oinadi leikhidre. Masini mayam ngasigi riyan horror story. Mathangi warida mayam punamuk thengnarasi. Ngasigidi mayamdagi kainanaba bidai laujari.